Government of India ki meeting makhada ngarangdagi chathaba haukiba special intensive revision SIR gi enumeration form da piriba mobile number da BLO gi nataba topagi number hapa thengnare wathok oidringai da mari leinaba DC singna athubada meeting changbiu haina lup tara mari gi spokesperson Santana Hakpamna lenga ki pukning chingsilakli hiramasiga mari leinana ngasi kai sampata leiba IPSA gi office da pangthokiba paugi mifam amada wafam asi fongdokladuna mahakna hai Housing Manipur ki tongan mafamda yenba lakliba enumeration form asi voter singna melaga BLO da piraba matung BLO na amok online login ID sizinaduna form adu portal da submit tawgadabani adubu process asigi manung channa tampaki mafam kharada enumeration form da piriba mobile number asi SIR operation da train tawraba BLO singi mobile number nataba atopagi number oina haplakpagi thawong kaya thengnare DC amagi makada sangsilakliba asukluraba thabak asida lengakna pukchil sengna thabak tawbiyu politics ki oizaba khara phangnabagi mawongda thabak tawbigano thawong asita sengna soiribra natragana aronba agenda ama yawrabra haibasi achobo wahang amani mari leinaba DC singna su athuba matamda review tawbiduna aranba si chumthokpiyu thawong asi tampakta fawba tawba ngamlagade chingdadi kari oiramgani khallubada awaba ama oi Aranba si atuba matamda samdok haudrabadi chayol amagi manungda sungsoi soidana BLO sing resign fawba tawzarage haina hairakani SIR operation gi training na BLO sing na yaururaga enumeration form dana BLO adugi number yauramdaba sina hayeng document upload tawramdaida achoba khudong chadaba ama mayoknagani BLO gi number hapagi mahuta election gi political agent hapagi mawongda Maga nagnaba yanaba mi amagi number ama hekta hapchin badi yaroi isu asi DEO singna tarai lobo chumloi handak chathagadaba SIR gi data da yumpham oiraga kumja lising ani mari fawbagi unidentified legacy data thidokani haina lengana claim toriba asi karigumba authorized BLO singi mahut politically motivated oiba atopagi khut changlagadi SIR gi manipulated data si da yumpham oikhraga tungda NRC torakpa matamdasu legal complication ama soidana lakani Matam leiringaida ECI na mideng changbiyu natrabadi CSO singnasu SIR operation asi boycott torokpa phawba yana lei haina mahangna haiki Sigi demographic changes ki studies hai Manipur ki waina tawpa matamda Manipur dagi member nominate tawba ma changeba sigi member nominate tawba isi matangda hosuk phawda Manipur government na welcome tawye di aiba aduga sahi amai manungda report puthorokadaba sugumba yamna maru oiba document si da akoi government sina natraga CSO mayamna akoi mayamna manaraga masi taksal laganda akoi gi sigi hariba institute se Manipur da leiba statistics boire natrasu census boire natrasu atopa university gi department boire natrasu akoi Manipur gazette ta yawraba Manipur population commission si boire si punna tawondaba targadi si zu adum masagi moi gi apam romda akoi gi apam ning batungda bida demographic changes se chat kini ai bije si maga tamjage ba